Manipur Langana Takiba, Numit Taret Nige, Matam Lokibaga Loinana, Kokomina, Hayangdagi Numit Dini Chupna, State Amadi Center Gilwashang Sing, Tingbagi Kongjang Silagani Haida, Committee Asigi Coordinator, Somenda Tokjom Lauto Cray. Hauzik Lamdam Asia Tokliba Iraq, Asiga Mani Lenin Say, Navel Pata Laiba, Love Kokomi Office the Pangtok Pap, Augimi from Amada, Somenda Tokjom High. State Asidagi Office Pal Tokpa, Kuki Kulai Piber Singi Matakta, Mass Combing Operation Chataba, Jiri Bangi Lake Draba Micham Taruki case, and I the Sinaba, Haibu Wafam Sing, the Mitaretnigi Manunda, Tabak in a Pangtokani, Haibagi Tazaban, Ningaki Mike Degi, Tamlak Pedake, the Mitaretni as in Gaiduna Laki Bene. Adabu the Mitaretnigi Matam Aduloi Kibaga Loinana, Lengana Piki Bataza Sing, Tabak the Otorak Madamda, Union Health Minister Amit Shah, Nasi the game, Manipur Miam boycott day. Amaromda Hayangdagi, Hauna, Numit Nini Chupna, State Amadi Center Gilwashang Sing, Saddam Torogane. Saddam Asida Essential Service Amadi Education de Kontokane. Loyana Kuki Minister Anil Doktok Naba Akan Bakongjang Jangsin Bahurakane. Kongjang Asida Manipur Miyam na Mapungfa na Mating Pangbiyo. Amaromda Manipur Lengak na Mamangda Numit Tarit Nigi Manung da Paket Kani Haida Lepkiba Tabak Sing, Tabak to Otopang Gamdrabadi, Miyam Chatmin Nagani Hai Kiba Labana, Miyam Chatmin Nabagi Wakalun Ado, Miyam the Kangan Gadabane, Makata Jangsin Gadaba Kongjang Sing, Numit Inigi Matungda, Amuk Lautokani Haina, Magna Makataki. Hukumina asigumlaba koigi Manipuri sathiraba thawdo wathok misimina Manipurbu thugainabagi asoba khujin thorama India government koi meitei singki mathakta sathariba koigi pokhi warasigi khwaidigi maru oiba lit role loyena koi miyam na launariba koigi Union Home Minister Amit Shah mana masi haiba koigi pokhi warasi loji pawba Mangasi Manipurgi Miyamna Babugi Buku Tawa Haina Kogi Kokomigi Makedegi Manipur Miyang Lunana Mabuku Tauring Sidagi Hona Amana Akogi Hosik Mitreni Matam Pig of Matunda Higi MLA Untarun Haitoba Lunan MLA Nipana Yao Piva Dramatuin Lakidava Adum by NDG whatever do the Mitreni do Sukrabazum Point Pantok Trabanina Manipur ki hosik laiba khoi hanadi khoi center su khoi thabjalamani state amadi center yauna ma ki khoi ki lenga ki losen khurimak hayeng degi khoi ki minini chupna khoi shutdown tawjare hayeng teki hona adugo masida khoi ki komthok da ba khoi ki essential servicing amadi khoi ki education ji khoi komthok jagani